Adom motaramna okchari manipuri fact YouTube channel gi mai kai tege adom motaramna okchari ngasi aina fuduna lakchirwa video adodi Cristiano Ronaldo, Messi amasung Kylian Mbappe makhoi gi punsi wari tentakna thamjage video asipu loibu phau yengbiu adom support tawbiramu. Fact number 1 the hauki afawa celebrity sing amasung afawa mioi singna makhoi gi hakchangda tetu hakpa thengna birangani adwa hauki haigedorba misa asidi bahaki hakchangda tetu amafo hakfa thengna biroi misa adodi Cristiano Ronaldo Thengnaroi hainasu khali masigisu maram chauna lei Cristiano Ronaldo 2015 gi oina malemgi khwaidagi charitable oiba sport person amasu oiki asita sunatana 2013 da $75,000 mahaki Ballon d'Or trophy option tawduna donation tawkhiba misak amasu oiki masita sunatana Chile da practice hospital construction tawbada folding tawkhiba misak amasuni masita natana Nalier all mahaki fail amasu cancer treatment tawduna mateng pangkhiba misak amasu oiki Cristiano Ronaldo charitable oiba kaya tawduna lakhiba misak amasuni Italian news website Terenta hairiba asigi interview amada Ronaldo na haiki mahaki hakchang de tetu thamdiragi maramdi mahakna blood donation thuna tawnaba yanabani haina phongdokhi asing mani tetu yekpa asi blood donation hekta tawba yate masigisu criteria kaya marum lai tha kaya pantharaba matungda donation tawba yahali blood donation tawnaba mahakna mahaki hakchangda tetu amfu yeksinde 2011 da mahakna mahaki Portuguese team met amagi machanupa leukemia hairiba cancer makhal ashina nabadagi mahakna ahanba oina blood donation tawba hauki Fact number 2 18 December 2023 numit asidani asigi nupa asina Messi su yauna sanariba Argentina gi team bu humang kanghankiba misa adu kana sunate Kylian Mbappe masigi nupa asi adugi match adu thoiba ngamkhide adubu numit aduda Argentina na thoikibagi wa yamna ngangna khide masigi nupa asina maithe khiba asina hena wa ngangna khi mahak asi France ki Paris ta foki masi afawo nupa asi Kylian Mbappe ni mahak asi inau nauna Messi amasung Ronaldo gi mathangda inau nauna football ni sangsar da ron tawrakli banupa amani mahakna Argentina ga final loiraba matungda mangonda aduk chawba award fangkhibagi harauba laikide karigumba ama mangkhibagi nungaitaba manba uba fangi Ronaldo amasung Messi anigi feltani haina khalamba yai lairiba fencing asi adubu matam khargi matung inna makhoi anigi manungda amma oirare Kylian Mbappe mahaki haujiki oina PhD gi chahi contract sign tawbaga chahi khudingi salary oina crore chamanga ga mangdra fangani ani suba signing bonus oina crore lising amaga changma fangani ahum subada loyalty bonus oina ahanba chahida crore chamanga ga humdraga manga fangani ani suba chahi subada crore chadrukka humfu fangani karigumba mahakna chahi ahum chupna sanarabadi loyalty bonus oina crore chadret ka nifu fangani sahi ahum supna mahakna sanarabadi punna crore lising mangaga chaniga yankhai fangani Fact number 3 da sana khotnabagi lamda nasi aikhoina afawa player kaya urare adubu makhoi sing adugi marakta khwaidagi fauraba Messi gi fact khara Messi asi numit kayani mahaki anabana maram oiraga sanabafo tokhi adubu mahak amuk hana thauna lising kaya galona amuk sanaba horakhi spell north eastern corner da leiba orthodox community gi amma oiriba Catalonia da leiba Messi gi imung manung amana Barcelona da trial ama khak torunaba Messi bu tharakhi Barcelona gi coach aduna Messi gi masak matau amasung Messi gi sonjan nadamba masak ubada pamlakte aduba Messi gi play urba matamda Messi bu pamlakhi tam adugi Barcelona gi coach aduna Messi gi play ubada ngauki Messi bu
Barcelona official oina contract sign tauki. Messi bu layeng nabagi damakta paisa pumba puthokpa hainasu sign taunaki. Asumna Messi mathang sanaba horaki. Messi asi hauzik malemna khwaidagi afawa player ama oidare. Mayam aigi chine nasibu mayam na pukning thakot piu. Mayam gi damakta nungai ba video kaya pujarke. Mayam aigi chine nasibu amukta support tobiu.